Bethany Diaspora Church ki ichilina marup mapangsing amadi Bethany Diaspora Church na hapta kudingi online da thariba a series of diaspora messages asibu ngasi phawba tatana tabiriba mipum kuding maki mapamda harau nungai ba phongdok chari aduga loinana Prabhu Jesu Christ gi mingda nungsibigi salam pizari Ichili now sing a see a text a see 1 Peter chapter 4 give verse 11 asida aikoi yeng minagani aduga aikoi gi message asigi title asina let him speak as the oracles of God kanagumba amana ishor gi wangang labadi ishor gi khonjel ishor gi wangang ba mi amagumna ngang sanu haibani Actually now sing aikoi Manipuri ki Bible dang hang yeng minasi kanagumba amana wa ngang labadi Mahakna ishor gi wa Ngangba Amagumna Nganggadabani kanagumba amana thogal taurabadi ishor na piba panggal ga loinana Mahakna thogal tawgadabani masi ishor bu maram khuding makta Jesu Christ gi mapana thagat nabani Ibungo mangonda matik mangan amasung panggal lomba naidaba lay. Amen. English ki Bible that if anyone speaks, let him speak as the oracles of God. If anyone ministers, let him do it as with the ability which God supplies, that in all things God may be glorified through Jesus Christ, to whom belong the glory and the dominion forever and ever. Amen. What is an oracle? Wangang ba ishor gi wangang ba kanano? In the classic idea of this word, oracle haibasi a special messenger. Yamna special oiba messenger ama aduga someone who has a special message from God. Ishor de special oiba message adubu puba adubu leiba mi adu oracle haina kaubani like the prophets and apostles aikoi na prophets ingi wari taba matamda aikoi khangani ishor gi wahai ishor gi wa si makoi na ishor gi mahut silaga ngangbani ishor na makoi da mahaki wahai ase pigani miyam da phongdok haningba takningba hainingba mayam ado prophets ingda ishor na nganglaga Prophet sing na amuka ishor gi wahai sing ase mingonda phongdok pani aduga chamana na apostle sing gi matam da so apostle sing na wa concert pa Jesu Christ gi sabok sing na asumai ni ishor gi wahai asibu makoi na phongdok i Biblical oracles of God Bible gi matungin na ishor gi oracles sing ase ekoi yengba matam da in the Old Testament period Old Testament gi matam that the high priest would be considered an oracle of God. High priest mahak asi ishor mahaki mahuta ngangba or ishor gi khonjel hai batare ishor gi khonjel oina mayamna khanarami aduga ishor na su madugi damakta sijinai. The prophets were called the oracles of God. Makoi asi ishor gi khonjel sing ni haina makoi na launai. In the New Testament period, New Testament gi matam da yeng makanda, the apostles were called the oracles of God. Apostles sing pa concert pa sing adu ishor gi khonjel sing ishor gi wangang ba sing ni haina amuk kaunai. Karigidamakta makoi na ishor gi wahai ase sandok tuna mapam khuding da mi khuding da tai madunani they wrote and spoke ishor gi wahai makoi na phangba tabasing adu ithoi aduga spoke makoi na ngangi with special authority yamna special oiba adugumba authority Prabhu Jesu Christ dagi phangba authority ga loinana makoi na ishor gi wahai asi sandok tuna natraga iduna makoi na thamnami. The call to speak as oracles of God ishor gi khonjel oina ishor gi wahai asi ngangna na bagi damakta
miyoi khara ishorna kauthok piba aikhoina ubani. As time passed, matam haukibagumna, there were no more high priests. Matam aduda New Testament gi matam aduda high priests laitre, nor were there special prophets of God. Aduga special prophet ishorgi special prophet singshu matam aduda lairamdre. So maduna kari taure, the apostles had also fulfilled their roles as oracles of God. Apostles sing nasu makhoi gi role makhoi na tawpham thokpa ishor gi khonjel oina ishor gi wapau sandokpa khuding makase tawramduna mapung phana makhoi gi matam adumaina leiramki loiramki. Aduga mathang tarakpada kari ubra hairaga pastors teachers. Pastor teachers sing asi ishorna amuk sijinaba ikoina uba phangi. These were carefully identified by the Apostle Paul. Apostle Paul na yamna sing na phajana makhoi asibu identify tawrami. Madudi aikoina Apostle Paul gi ikhiba chithi amada smaina uba phangi. Ephesians chapter 4 verses 11 to 12. And he himself gave some to be apostles, some prophets, some evangelists, and some pastors and teachers, for the equipping of the saints, for the work of ministry, for the edifying of the body of Christ. Akoigi Manipuri gi Bible da amuk yengsi asi kramaina leibra English da khaktang akoi pabada su mayek seng akoi khangba ngamloi aduna ai pathok chage. Verse 11 da aduga mahakna kharabu pakhon chatpa kharabu wa takthokpa mi kharabu evangelist kharabu pastor amasung oza oinaba pibire. Karigidamakta verse 12 ta thaugalgi thabakki damak asengba misingbu mapung phahananaba Kristagi hakchang sagatnabagi damakta ni. Actually now sing yamna clear oikre. Apostles, prophets, evangelists, aduga pastors, teachers. Loina masida panbire, the call to be faithful oracles. Masida ishor na kaubi base karigi damakta no. Ishor gi khonjel oinana pa. Ishor gi damakta pau sandokpa oinana bagi damakta ishor na kauthok pi bani. This is clear. Yamna mayek seng na takpire. This is challenging wa actually. Masi aikoi na icham cham na tarai na khanba yade. Maramdi masigi thabak ache araiba thabak nate. Yamna luba thabak amani. This is not restricted to pastors, teachers. Ishor gi khonjel oina ishor gi wapau sandokpa ishor gi messaging aikoi na puraga mingonda takpiba tambiba khanghanba ase pastor teacher sing khaktang da limit taude haibadi pastor sing teacher sing oja sing na khaktang masigi thabak se taugadabani makhoi na khaktang pau sandok pa yai haibase laite haibani. This word applies to anyone who seeks to speak for the Lord. Kanagumba mana Prabhu mahakki damakta ngange haina leiba mi sing aduna su tauba yai haibani. Kana oirabasu pastor oirasu oza oirabasu aduga church ki any member oirabasu ishor gi maramda lepa ishor gi maramda ngangningba aduga ngange haina leiba mi sing aduna tauba yai haibani. To speak for the Lord is to be light and oracle of God. Maramdi ishor gi damakta ngangba ishor gi wahai sandokpa ishor gi maramda mingonda takpi tambiba khanghanbiba ase taseng na haiba matamda ishor gi khonjel gumbani adugi thabak tauba mising aduna masigi thabak se it is a sacred trust yamna sengba trust amani masi ekoina tarai na suloba yate haibani. The glory of God to be born in mind. Masi thabak se tauba matamda aikoina aigi kari haisira mina ai bukhang sunu aduga ai si wangang bhaye natraga tauba ngame haina na bagi damakta
नत्रगा आइगी मिंचत की दमकता अखोइना तौबा तारबदी मधु सोइख्रबनी अखोइना मसिदा खनगदबदी कनागुंबा अमना ईश्वर की दमकता ngange ईश्वर की खोंजेल ओइना आई लैगे हाइब तारबदी ईश्वर की करी हाइसरा ग्लोरी ईश्वर की मतिक मगुल अदो अखोइ की वाखलदा पूरगा थमगदबनी ngसाइगी अखोइना पाथोकीबा टेक्स्ट अदुदा फजना तापीबनी ईश्वर नपीबा पांगल गलोइना महाकना थौगल तौगदबनी मसी ईश्वरबु मरम खुदिंगमक्ता जीसु ख्रिस्टगी मपाना थागतनबनी हाय ईश्वरबु थागतनबगीदमक्ता अइना मसीगी थबक से तौबनी ईश्वर की ओरेकल ईश्वर की खोंजेल ओइना आई लैबनी हायबसे अखोइगी वाखलदा तत्तना थंबा मथौ ताय हायबनी the oracle of God must seek to bring glory to him ईश्वर की मतिक मगुल ईश्वर की महाकी मरमदा अखोइ नंगांगबा मतमदा ईश्वर की थागतपा ओइननबगीदमक्ता अखोइना मसीगी थबक से तौबा ताई anyone who has a ministry must ever seek to glorify God कनागुंबा ना अमना मसीगुंबा ministry ईश्वर की थौगल तौगी हाइना लैबा मीसिंग ईश्वर की खोंजेल ओइना लैगे हाइबा खुदिंगमक्ता ईश्वरबु थागतननबगीदमक्ता अखोइ थबक असि तौगदबनी this is the foremost or this is the most fundamental thought every servant of God must establish in the heart asigi wakhalon ase hanna ईश्वर की ministry ईश्वर की थौगल तौदुना लैरिबा ईश्वर की मनाई खुदिंगमक्ना महाक की थमोइनुंगदा हाना मसे establish तौगदबनी हाना मसे चेतना थमगदबनी मधु याउदना मसीगी थबक से कोई मपुंग फाना तौबा ngamloi the Lord Jesus Christ जीसु ख्रिस्ता अखोइनी यिंगबा मतमदा he must ever be glorified अखोइना तौरिबा खुदिंगमक असिदा अदुगा महाकी वापाउ संदोकपा असिदा ईश्वर की खोंजेल ओइना अखोइ थबक तौबा मतमदा जीसु ख्रिस्ट की मिंगलेन असिबु थागतननबा अखोइ खनबा मथौ ताय मरमदि करिगिनो to him belongs the glory and dominion that lasts forever मरमदि करिगिनो हायरगा इबुंगो मंगोंदा मतिक मंगान अमसुंग पांगल लोम बनाइदबा लै हाइबनी अदुना अखोइना चेक्सिनना यामना फजना अखोइ वाखन खंथरगा ngasi tiliba ichilinaw khudingmakna tariba khudingmaknasu अखोइना खानसी pastors sing teachers sing prophets sing apostles sing evangelists sing ईश्वरना महक्की खोंजेल ओइननबगीदमक्ता महक्की मेसेज असिबु पुदुना मियामदा ताकननबगीदमक्ता खंगहननबगीदमक्ता कौथोकपा अदुगुमना ngasisu church की सिंगलुप की मी खुदिंगमक्नसु मसीगी थबक से अखोइ तौबा याय हाइबदी अखोइ ईश्वर की वाहई ईश्वर की मरमदा अखोइना ईश्वर की दमक्ता ngangbा याय अदुमकपु अखोइ मसी तौगे खलबदी ngasai अखोइना पनखिबा खुदिंगमक अदो निंगसिंगबा ताबनी अइना तौरिबा थबक असिना मरम ओइरगा ईश्वर बु थागतपा ओइसनु अइना तौरिबा थबक असिगी मरमना जीसु ख्रिस्टबु थागतपा ओइसनु हाइबसे अखोइ खलगा तौगदबनी मदु ओइबा तारबदी अखोइना तौरिबा थबक अदो मपुंग फागनी अदुना इसिलिनाउसिंग Bethany Diaspora Church की members sing अदुगा message असिबु तारिबा इसिलिनाउ खुदिंगमकनसु pastor sing खक्तंग अखोइ ngaigदबा नते ओजा सिंह खक्तंग ngaigदबा नते नंग आइसु ईश्वर की खोंजेल ओइना ईश्वर की मरमदा ईश्वर की दमकता अखोइ ngangbा याय ईश्वर की थौगल अखोइ लोइना सरुक तौबा याय अदुना पुनिंग थौगत सबनी अखोइसु सरुक यागे ईश्वर की दमकता आई ngange ईश्वर की दमकता आई हिंगे थबक असि तौगे हाइना अखोइ हराव हरावना ईश्वर की मफमदा प्रार्थना गलोइनना चंगजगदबनी अदुना इचिलिनाउसिंग
masigi pot asida aikoi apply tauge haiba matamda masi aikoi pangthoke haiba matamda wisdom apply tauba mathau tai wisdom yaudana aikoi ishwar gi thogal tauba matamda aikoi mapung phaba ngamloi khudong thibasu tagani awabasu aikoi tagani aduna the challenge to apply wisdom wisdom se apply taunana bagi damakta aikoi da challenge asi pibi bani the ability to minister as a servant of God aikoi ishwar gi thogan tauba ishwar gi manai sing oina aikoi leibase yamna darkar oye maramdi karino ishwar gi seba tauba ishwar gi thabak tauba dadi aikoi gi haisingba aduna nate karamba ability no darkar oibase haiba kanda as a servant of God minai ama oina ishwar gi manai ama oina aikoi yamna humble oina nolukna ishwar gi thogan taugadabani as an oracle of God ishwar gi khonjel oina aikoi ngangadabani aikoi darkar oibani maramdi karigino hairaga Christian aikoi gi punsida aina ngangba sakliba khudingma asisu yamna maru oy aina ishwar bu khrumlaga ishwar gi damakta mahakki khonjel oina leigi hairaga aigi chinbandagi phattaba wahai thokpa tarabadi madu ishwar dagi oide aikoi ishwar gi khonjel oide oiba sungamloi aduna ishwar gi khonjel oina aikoi ngangba ngamnanabagi ability ase yamna darkar oye God himself will give that ability kanana adugi pangal ado pigani haiba kanda ishwar mahak masamagna madugi pangal ado pigani adu oirabadi aikoi ishwar na pigani haina leibanina aikoi kari tawgani ishwar haijaba tabani ishwar madugi pangal ado pibiu nahaki nanai oina nahaki thogan tawjage nahaki khonjel oina ai nahaki maramda ngangjage aduga madugi pangal ado nacha aingonda nanai aingonda pinabiu haibase aikoi gi prathna oihansi aduga aroibada using the God given ability ishona madugi ability do aikoi bu pikhraba pire haina aikoi khangkhraba tarabadi aikoi tumina leiba ta yade madugi ability do aikoi phanglabadi aikoi tumina sijinadana thamba yade aikoi use tawgadabani aikoi na sijinagadabani piriba ability adu tawba ngambagi pangal adu aikoi na sijinaraga ishwar gi thogan tawgadabani karam haina the faithful servant must cultivate his ability ishwar na aikoi ability pire pikhraba matungda aikoi na hena madugi ability adu mapung phahange hena mahayanba hena phajana pangthokpa ngamnanaba kari tawgani haiba kanda to cultivate is important adugi damakta aikoi hotnaba ama changi madu yok thakpa madu hena kankhat hanba mathau tai haibani aduga only then would he be able to serve faithfully and fruitfully aduna kanagumba mana ishwar gi thaugan tauge haina leiraga masigi wakhalon asiga loinana mahakna tauba tarabadi maduda khakta mahaki ministry aduda mahakna tawriba thaugal aduda yamna mapung phana thajaba yaba ama oina amadi yamna mahayanba fruitful oiba ministry adu mahakna pangthok pangamgani esile now sing aikoi khoding makki mathakta ishorna wangang bibo isunu sokpi bo isunu ishorgi maramda tadriba khangdriba kaya lai taibang panda aduga ishorgi wahai ase aikoina puraga ishorgi khonjel oina leiraga takpi tambidaba khangandaba oiba tarabadi mi kaya gi damakta punsida amangba oigani aduna ngasi nang aina takraba khangkraba aikoina ishorgi khonjel oina ishorgi manai oina aikoi ishorna piriba ability asi sijinaraga aikoi kanna hotnasi
adugi mahai ado aikoi soidana phangani isor na hena aikoi gi punsida borpina bigani thawai hakchang animaki damakta isor na aikoi gi kari su wat han biroi isor na aikoi bu matam kibikta loina bigani aduga aikoi bu yengsin bigani isor dang haktang haijaminasi thagachari paisor nahaki thaujan mapana ngasi nahaki wahai ase aikoi mu paminaduna hena hena aikoi gi thamoida aikoi gi wakhalda nahakna clear oihanbire maru aina sor nahaki maramda nahaki wahai khudingmak ase ngasi church da lairiba mipum khudingmak amadi pastors teachers sing aikoi khudingmak asina nahaki khonjel oina nahaki wapau sandokpa phongdokpa takpi tambiba khanghanbiba darkar oi masi aikoi gi thauni aduga loina nei paisor nahaki thaugal nahaki nanai oina nahaki thaugal tauba darkar oi aduna ngasi maski message asibu aikoi mayam gi maphamda tahan bibagi damakta na pu thagat sabani pangal hapiu aduga masigi tauningbagi wakhal nahaknasu aikoi gi thamoyungda hapiu pibiu haiduna pratna tawjari isile naw kodingmak saithoktunna laikhraba aikoi kodingmak mafam tongan tongan lairabasu ngasi fawba nahakna kaubide loina bi asumaina aikoi bu yok thakpiu ngak sen bu loina bi nahaki borpi na bi haiduna thagat sabaga loina na aikoi bu paptagi handok piba amata ngairaba kanbiba mapu Prabhu Jisu Krista ki mingda nizabani amen. Thank you, isor na borpi na bibo oisunu.